Khurumjari SKTV News pe yengbi pum namok Monica Mengbamna taram okchari ahan bada maroi bapau. Union Home Minister Manipur laktuna tongan bathaurang pakhat payaw na santi wari saragani haina Governor Anusuya Uike na phongdokre. Chief Minister sindopagi wafam laite. Social media singda amadi miyam na lana santokpani haina Minister Dr. Sapam Ranjan na sendorakli. Landlord jingay manung the Chief Minister sinba yaroy singe harbasu khulnga libisingi ayaba lawraga sinbiyu haidi. MLA masing yam na laiba BJP na Lok Sabha gi seat animak tamai thiba nang liba sina ngallingaida Chief Minister N Biren moral ground up ham thadok pa yarabani haina India blog Manipur gi maigadi phongdorakli. Sizinaba hauba kuidriba yot ki thong ama mayai chabukta tek tharakpadagi truck ising da tasinkhre thiba khangna leirakiba driver asiba hakchang oina phangkhre. Amasung Manipur gi district thani da orange alert lauthoki bagaloina na lak ibn numit mangani asida Manipur da akan mamong da nong churaba yai haina Meteorological Center Imphal na khangalaki. Malam gi mafam ama hekta yengba yaraba Manipur gi ahanba OTT platform SKTV bu support tawibagi tamang pumnamak thagachari hojik paw sandokna pisare. Union Home Minister Amit Shah Manipur da laktuna santi gi wari saba yauna state se da thokliba irang loishinaba center lengakna akhanna bathorang khara paikhatlagani haina Governor Anusuya Uike na phongdokre wafmasi lamboi khongnang khongda leiba Manipur Trade and Expo Center da hangliba relief camp ta numit mangani chupna chatharakpa summer children theater workshop loishinbagi thoram da SKTV News na akhanna na hangba wahangi paukhumda Governor Anusuya Uike na phongdokhibani. Pugning wakal amadi hakchang phana lainana ba wakalonda haukiba June 13 tagi chatharakiba workshop adu Ministry of Culture gi makhada National School of Drama New Delhi amadi National School of Drama TIE Wing Tripurana Khenjong lang amasung Manipur lenga ki Department of Social Welfare ga khutsamnaduna pangthokpani workshop asiloshin bagi thoramda athoiba mitunglen oikhiba Governor Anusuya Uike na angang singa se tung yumbini makhoi gi pugning wakal amadi hakchang phana thamba tangai phadi haiki thoramadu loraba matung de SKTV News na hangba wahangi paukhumda mahak na hai hiram khuding makta Manipur gi miya mayok nariba awaba sing ko akhanaba thorang khara Atubada paikhatlagani haibasi center lenga kiloching basinga wari sanabada khangba ngamle National Highway animakta thengnari bukhodong chadaba singa sisu kokhanna hotnaragani thorang singa si paikhatnabagi damak Union Home Minister Manipur da laktuna santi gi wari saragani haina phongdokhi. कुछ दिन पहले मैंने बात किया है आप सबको मालूम है प्रेसिडेंट से होम मिनिस्टर से फाइनेंस मिनिस्टर से और मुझे ऐसा लगता है कि सारी बातों को मैंने अवगत कराया है जल्दी कुछ न कुछ इसका समाधान करने के लिए सरकार की तरफ से बहुत ठोस कदम उठाने का अब समय है और वो उठाया जाएगा और जो भी कुछ करना है होगा तो मैं समझती हूँ कि कुछ न कुछ जरूर समाधान निकलेगा और लोगों के अंदर जो एक चीज से गुजर रहे हैं वो सब चीज़ों का चाहे वो इकोनॉमिक से देखें बहुत सारी चीज़ों से आज भी लोग कोई बहुत वो नहीं है आपने NH का देखिए 37 हो NH2 हो आज लोगों को कभी भी कुछ भी वायलेंस हो जाता है लोग बिल्कुल इस तरह की अपनी लाइफ को एक सिक्योरिटी उससे जी रहे हैं तमाम सारे मुद्दों के ऊपर आने वाले समय में होम मिनिस्टर ने कहा है आकर चर्चा करेंगे और उसका समाधान निकालेंगे. Jiribam da thokiba pamdaba thodok singi matang da Chief Secretary DJP amadi Security Advisor yauna makok thongba official singdagi akupa report laure atuba matamda mahausa gi punsi da hanjina ba hotnari haina su Governor Anusuya Uike na phongdokhi amarom da ching amadi tamgi mafam singda langjin narba miyam gi oiba achauba colony amamam semduna mafam aduda
ꯃꯈꯣꯏꯒꯤꯗꯃꯛ skill development na chingba thorang kaya paikhatnaba sem sari hainasu governor na phongdokhi SKTV news na hangba wahangi paukhumda governor na phongdorakpagi matungina thorang asigidamak achauba project ama semle colony sagadaba mafam thibagi thabak chathari thorang ase center lenga ki mitye makhada Manipur lengak na paikhatkini hairi जल्दी कुछ होगा है ना। अब जिला में अभी हालत जो जी, सुधर अभी नहीं बहुत जो सारी चीजों को गवर्नमेंट की तरफ से पूरी सिक्योरिटी फोर्सेस, मैंने आईजी, चीफ सेक्रेटरी, डीजीपी, एडवाइजर सबसे चर्चा करके पूरी रिपोर्ट दिया है और उसका सारा कुछ जल्दी ठीक होगा। मैडम आपने कॉलोनी बनाने का बात किया था तो उसके बारे में थोड़ा वो हो रहा है, उसी जगह देखी जा रही है दोनों तरफ, मतलब हिल में भी और वैली में भी वो उसका भी कार्यक्रम बन रहा है। गवर्नमेंट ने बहुत बड़ा प्रोजेक्ट दिया है, स्कीम का भी दिया है, लोगों को कैसे उनको आगे मतलब सशक्त करने के एम्प्लॉयमेंट से लेकर तमाम सारी चीजों का एक बहुत बड़ा प्रोजेक्ट स्टेट गवर्नमेंट की तरफ से सेंट्रल गवर्नमेंट भेजा है। वो पैकेज जल्दी कुछ आ गया है, कुछ आ रहा है, तो काम जल्दी से तेजी से शुरू होगा। थैंक यू मैडम। Manipur ki Chief Minister Sindokpagi wafam leite social media singda amadi miyam na lana sandokpani haina Health and Family Welfare Minister Dr. Sapam Ranjan na phongdorakli Entrepreneur for Next Generation hai bihiram da nongmagi oiba khana nainabagi thoram ama Department of Fishery, Agriculture, Horticulture, Handloom and Textile amasung veterinary gi meeting makhada anauba senmitlo na sinduna urembam awang laikai da leiba YDC Community Hall da pangthokiba khana nainabagi thoram da minister na wafam asi phongdokibani Handak state asida social media platform kaya da Chief Minister sindoklagani amadi lengakta ahongba ama laklagani haina phongdoknariba asi aranbani miyamna lana sandokpani lengak manungda machet taba amadi luchingba sinnabagi wafam laite lana sandokpani Amaromda Thoramadagi Matangda Fongdokladuna Minister Dr. Sapam Ranjan Hai entrepreneur ama oiba khaknatana thabak ama tawbada matam gi mamal khangna chatpa matam data thabak adu mai pakani lamdam ama chawkhatpa matamda miyamna matam gi mamal khangna thabak tawba asi mathau tai amaromda lamdam asidagi puthokliba kihom asi mapan lamda yamna pamnari kihom khaknatana pothok kaya marang kaina puthoktuna mapan lamda thadokpa ngamlagadi senmitlon da chawna kanagani loinana miyamna umang wamang kokthokpagi tabak leptuna mahusagi khal ngaktuna thamnaba punna hotnaminasi haina su minister na appeal tawki ngasigi thawramadada anauba senmitlongi president Khaidem Ingocha patsogi SDC Irom Nirmal amasung Yelawmi Kanbalop Yemkalgi president Loken Angomsu sarugyaki Speculations media ke me kano se yang po se confirm to ke no to bi usi ko karim ta leite karim ta hoje kadu ki karim ta ke no to leite masa masa ki ngarang honorable MLA ni zo masa ki personal thaba ki sat pene zo yes ada yaragadi leaders me am appointment kha lawni hai adu bu ate na ta bidang nahan khabar ama da adu to do re ada to do re habdu this is all false Manipur ki puari semhauna bali sangsit na Manipur da maitei kanna ba hotnariba marakasida koki na taliba CM Silu haiba demand ka chap manana landoi jingai marakta press media gi kuthangda political gi khudong chaba lawba malma mawongda akanba pressure piduna irang asi thaidok na ba hotnariba asi yaning de haina Challengers Youth of Kundrakpam gi President James Laisang Thimna Fongdokre ngasi Imphal East District ki Yumnam Kunau Community Hall da pangthokpa paw gi mifam amada James na makha taraduna Manipur da Chief Minister Sindoklabadi PR lakpa matamda thengnagada ba khudong chadaba asi hauji kuki gi lan mayok nariba khun ngakliba singni makoine kari karam ba phibam da leiribagi haiba khangdana wangang biganu CM Sinma natraga PR lakpada khun ngakpa singda tagada ba awaba sing Imphal Mayolda political gi khudong chaba launa ba CM Silu hairiba singna kadai fawba khanglabagi haibansu khangki kuki gi lana si hak thingnana thengnariba si loijing loya da leiriba khulngakpa singna awaba asi thengnaribani Manipur gi asuk luraba tankak asida khungakpa singna CM Sinba yare haireklabadi sinbiu makhoi gi wa ama tabi ko haiki CM Singi harbasu lana si luraga sinbiu lan marakasida khungakpa gi ayaba ama khangdana Imphal Mayolda panglaw lawbasi thadokpiu haina fogdoki मोगी राजनीति की खुदों चाबल लौनरी बसिंग अदुना मोगी राजनीति प्लेटफॉर्म फलबा फंगबदु खक्तम खल्लगा बाजार मन इरांग तौबिगनो सोशल मीडिया दा हाइरो देबे तौरिदबो मयाम मा सिंगी मथक तौरिबा सरकार सिंगी मथक तौरिबसे तौगनो
ला लोरब सीएम सिंधोके सिंधोपियो सरकार कायगे कायजो खुनाप इमा इबेल सेनादना करीगुम खुनाप मकोना पियालासु यारे आर्टिकल 355 356 चनब यारे हाइबो तारगदि आई इसामक जेम सैसांग चैलेंजर सुदो खुनापम एसगी प्रेसिडेंट अमोइना सीएम सिंधोपगी खोंजंगदुदा आई मांग थाना यावगे मीडिया सिंग सोमतंग हाइबो सिंग खुनाप सिंग दंबियो अदुगा प्रजा खुदि मन राजनीति खुदों चाब खंग लौनब होनाबदा खुनाप सिंग दोसा ताहानबिगे नुवाइबो वफम से तमजरगा मतंग टेंशन जगे Peace and Development Coordinating Committee की President L. Joy na फोंदोखिबदा खुंद्राकपम ACSC की मनुंगदा हौजिक थोक्लिब इरांग असigi red zone ओइबम फम कया लेदी Assembly constituency asidagi kuki lan asida mioi mapan leikidre maite gi yum chahum yankai humdoi kuki ne mai thadokre hojik maite gi mioi lising amaga humphumari lanjen naraktuna relief camp sing de leire kuki gi mai gai de gi su chap manana awaba khodong cha da bakaya mayok nari Langi Marakasida Lok Sabha Mikhal Tauki Masida Miyamna mandate pituna INC na mirep animak mai paki Yamna ngaklibadi kontrak pamamadi cycle anigi marakta mioi kaya sikre yum kaya mai thakre kukina namna khundaba mafam sing voter chama panrom leiba asida matau karamna INC na vote chanipan mari fanglibano haiba asi achoba wahang ama oire kuki singi marakta su maitei gi mirep ta vote piram liba asi yamna thagat ningai ni haina phongdokhi MP की इलेक्शन असिदा 1 by 1 मताखों 1 by 2 हंगुई पाट A 1 by 3 हंगुई पाट B अदुगा 1 by 4 इकाउ अदुगा 1 by 5 सदु यंकुमान हारिबा मफम असिदा लेरिबा वोटर से टोटल वोटर से समापन खरे हेनबनी अदुगा INC ना फंगिबा कैनोसी तसेंग ना हार कांदा चनिपान ग मरी जे फंगेबा मैक्सिमम मोय पोल तौरे मोय फंगेना लौरे अदुना हाइजनिंग थमजनिंगैबा कैनोदी हौजिकी इरांग जिगा इलेक्शन गन अनि टूना पुसलेबे मरम से करिगिनो हाइजरा कांदा इलेक्शन सिदा फंगिबा वोटर मयाम जे कांग्रेस की मतमदु की पालंब सरकार अदुना सु तौनरे अदुगा हौजिकी पालिबा बीजेपी सरकार जनेदी सु जे लौथोए हाइबनी कैबिनेट के वारेप लौदना सु जे लौथोए हाइबनीना अनि जिगी अमन हापी बगी सु चनहन बगी हराउबा अमन सु कखत बगी वारुबा सिन चिंबजी अनि जिगी खेनबसिदा हंदकी इलेक्शन की वोट की रिजल्ट से अखोगी सु की खुदोल ओइना हंदकी पीरबरा हाइबसिनी INC दा BJP की MLA चरोंग अमा लाइना लाइना अमदी मखल कया की शक्ति सीजन दुना होनरबा फावबा लोकसभा सीट अनिमक्ता माइथि बनंगलिबा असिना ngalingaida चीफ मिनिस्टर एन बिरेन मोरल ग्राउंड दा फम थादोकपा यारबनी हाइना इंडिया ब्लॉक मणिपुर की माइगेदी फोंदोरकली ngasi कांग्रेस भवन दा पांगथोकपा मखल वाखल मानबा पॉलिटिकल पार्टी तरागी अपुनबा पावगी मिफम अमदा इंडिया ब्लॉक मणिपुर की कन्वेनर खेत्रिमियम शांतना हाई मणिपुर की बीजेपी लेंगाक असि ओइदबा ngangbada halengdre miyam da utchaiba leptri mamang da manipur gi matang da all political parties singi delegate ama prime minister unanaba gidamakta chief minister na lamjing binaba haikiba laikrabasu thabak oina paikhatlakhi haiki handak pangthokiba lok sabha election da BJP masagi amadi makoin sagatpa candidate sing manipur da maithiba pituna india block manipur na sagatpa INC candidate animakta masing yamlaba vote pirakliba asina BJP lenga asimyam na chapchana para tambibani haiki Chief Minister na we Bharat Prime Minister Modi da man Modi appointment lo nugi chi ihibagi wai sanabagi pawong da man ko do ki de ba toxin na dana tawni de mai ba chi bo bi no ha unam tan wa ne da je appointment lo ba hona ji ha appointment ki ma tha de ba Modi ko thang ma tam da ma ka shi ko phang de ba yam toxin na ba Manipur Chief Minister ji tha ko sum dong dong na toxin na ba ha tan na ma ma ji tawni hai ba ka ya am nei ba Modi ma ta taw de ba ma gi no thik do ba mau चाहिए अभी अभी ये मोदी सुप्रीम कोर्ट ना सोशल मीडिया रे कई दा मतलब चाहिए था को तो मधु फाव कुम यारो हद के सुप्रीम कोर्ट ने अभी ऑर्डर ठोक देबा अब मां से हिंगल कनी मर्दी मां कोई दे बंगा दे हिंगल कनी बा मां के वसु मतो बा मधु फाव ने सी गुम ओई दे प्रजा तो बसे अभी नसी लेबा मनपुर लेबा पॉलिटिकल पार्टी लाइन ना दिसिंग असिनबा कदेन तोई अदुना सी गुम ओई दे बंगा चीफ मिनिस्टर से अभी Manipur की प्रजा मियाना अभी थंजन भी पावगी मिफम अदुदा सरुक याकिबे CPI की हानगी स्टेट सेक्रेटरी एल सोतिन कुमार ने हाई था तराहुमदो हेलबा मणिपुर की इरांग असिदा सेंटर अमदी स्टेट लेरिबा BJP लेंगाकना पॉलिटिकल डायलॉग अमा
ꯆꯠꯊꯅꯕ ꯂꯝꯕꯤ ꯌꯥꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ BJPꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ हाई लेवल सिक्योरिटी मीटिंग दा चीफ मिनिस्टर एन बीरेन दा बार्टोन तरुक्तब हाइबसी लाइबक थीबनी चीफ मिनिस्टर दा इकाइब पीबा खकनतना मणिपुर मियाम दा इकाइब पीबनी सेंटर अमदी स्टेट लेंगाकना पॉलिटिकल सॉल्यूशन पुरकनबा होतनतबा मरमना इरांग असी हंथखिगद्रा हायरगा अहोइना दुम हेनकटलकली हाइनसु महाकना फोंदोखी खुलाई मांगी फगलगा खुनिया पुठगलगा अदु लोइना एनआईए दम कना कनानो सी तोबदु चिंबसिंग फगलगा अदु तोरगा लेपाक्सदगी इंगना तपना शांति ओइबगी फिबमदगी हेना अरुब साथीबा बस्ता कया सिंगसि मायोंगरे सिना सिलेना तादे वरी शांदरगा पॉलिटिकल डायलॉग तंगरकांदा मदु यामनि थीना फमिनरगा मदु सथबा हाबसे बसे कोई भारत की वांग नते पृथ्वीगी ओइना पृथ्वीगी इतिहास त तोवान बलम कया दा अदु वरी शांदरगा अदु सॉल्यूशन कया और नत्रगदी मदु मिलिटरी सॉल्यूशन नंगगना मखन कया इमाम ताहनबना मधुगी के नोसिंग से ओरकी मी लिसिंग फुगी मतत रिलीफ कैंप मी युम मई मकई लेत्रबा प्रजा लाख कया की पुंसी सिंग बस्ता कया सिंग से कमनो रे मिया की पुंसी सैदा मारा तबिनेशन करिगी नो इम्फाल तुरेल की मथक साब योद की थोंग अमंग असी अयोग सिंग पुबा ट्रक अमा लानब होतनबदा थोंग की मयाई चबुक तेक्थरखरे ट्रक अदुना तुरेल की इसिंग तासिन की बतकी ड्राइवर लेखिद्रे थौदो असि की मतंग पुलिस तकी फंगबा पावगी मतुंगिना ngasi ayok pung 8 rom tab matamda Imphal West District ki Wangoi Police Station da konba mutum phipaw amadi irong khul ani phaunaba nauna saba yot ki thong ama sing puduna lakpa chaka tara panba truck amana thong adu lanaba honabada malumna thaudo adu thokibani hari thaudo adu da yot ki thong adu mayai chabukta tek tharakpa da ki truck adu turel gi ising da tasin kibani adu bu truck adu da tonglakpa मियोय अनिदी मनाक नकपद लेरंबा मियामना कनमंगम हौदुना हॉस्पिटल द पुखतुना लायंग चथखि अमरोमदा ट्रक अदुगी सरुक अयाम इसिंग मनुंगदा लुपखिबना ड्राइवर अदु मतम खरा थीब खंगदना लैखि अदुबु थौदोक थोफमदा हौजिक मणिपुर फायर सर्विस पुलिस अमदी SDRF की टीम सिंग लाक्तुना ट्रक अदु लौखतनबा होनखि अमदी नुंतिल पुंग मरी रोम तारकप मतमदा क्रेन सिजनदुना ट्रक अदु चिंखतपगा लोइनना ड्राइवर अदु असिबा हकचांग ओइना फंखि ngasi ki thodok thokfam da RDNPR Minister Y Khemchana hakthing na yengsinkhre nakalam da Wangoi Assembly Constituency gi MLA Khuraizam Loken amasung mayang Imphal Assembly Constituency gi MLA Kongkham Robindro Sulak tuna thodok adu yengsinki thodok asing matang da CM da paudam bagaloina stakeholder amasung Police Department da inquiry chathaduna thodok adu da mara leibasing action lokhatnaba Chief Minister N Birena khanganki amarom da Wangoi Police Station asu case amalokhatuna makhata na thijinba hokre hari ngasi hauraga Manipur gi tongan ba district sing yauna mafam kayada akhak arau yauna akan mamong da nong churaba yai haina India Meteorological Department na thokpa chirol man hairi chirol du gi matung ina ngasi hauraga mathang thagi tang mari fawba numit mangani chupna tongan ba mafam da akhak arau yauba akan manong churaba yai haina phongtora pagaloina Manipur gi district ani da lakli batang ama amasung anida orange alert lauthokre loina lakli batang ahum amadi mari yauna ngasi yellow alert lauthokre India Meteorological Department gi Meteorological Center Imphal nangasi thokpa chirol adugi matung ina lakliba tang amada Manipur gi Senapati district amadi mathangi numit tang anida Ukhrul district ta orange alert lauthokre masigi matung ina mafam sing asida leiriba miyamna sem sana ba khanghalakpa loina hairiba numit sing asida lobuk lamhang singda miyamna thabak suba thoktana ba su khanghalakli Senapati ki DC na thasi ki kunma panda thokiba order amada su lakliba tang amada district asida orange alert lauthoki baga mari lenena miyamna weather forecast amadi mari lenaba authority dagi up to date paulong naba khanghan bagaloina hairiba numit asida miyamna hek yariba makai masa masagi yumdagi mapan thoktana ba su khanghalakti Center na Manipur gi core issue thabakta onthokani hairabadi harauna pham thadok labasu thadok lagi haina Chief Minister N Birena thauna lain haikre
print na lauba interview amada wafamasi Chief Minister N Biren na phongdokibani center na mahakpu Chief Minister phamdagi lauthorak patarabadi kari tawgani haina hangkiba wahangi paukhum pireduna Chief Minister N Biren hai karigumba center na laukhatlakpa thabak thoramgi manung channa haujik pairiba phamasidagi hantharo hairakpada harauna yagani adum oinamak Manipurgi core issue oidiba haibadi kumjale singa chamapan humpuma thoidagi illegal immigrants sing masak khangtokpa makhoibu maramda halankiba FMR chatna han daba border fencing tauba amadi NRC chatna han bahari basing asi sengna thabakta onthorak pigani hairabadi harau harauna CM pham thadokani haina pakhum piki Jiribam da Manipur gi Iran gi mami kaya takidrabasu center amasung state lengakna section dabadagi ngasidi Jiribam da Iran thorak pani haina khwairamban ima kaithel joint coordinating committee for peace ki co-convener Laishram Memon Maral Sirakli khwairamban ima kaithel joint coordinating committee for peace ki ima kunmanga na saba team amana ngarang Jiribam da thungnalaba matung ngasi district asigi mafam kaya da hangliba relief camp sing da koina chatuna sel gi mateng pikhi sel gi mateng piba aduga mari lenena Laishram Memon haikibada Santi oina matam sangna lejarakpa Jiribam asi Manipur lengak namit yeng changba wat panang asi Jiribam gi manung hanjin mafam singda irang thoklibani masi lengak na loishin lagi haibata loishin ba ngamba irang ni haiki Paumi singna hangba wahangi paukhum pireduna ima memana hai Borobekra subdivision da Manipur police matik chana thamba yaba adusu SP dasu order phangdabadagi oiramgani khali pumnamak asigi haurak phamasi lengak na order pirabadi pumnamak pangthokpa ngamni haiki Masih asal baca, tarik di saudara saudara opal aja ke, masih gomegi ming amak kita sang ubah kita buat pernah ni log jaga, jadi ki perjalanan sesuai benarnya. Kali kumba boundary sing sida, aku lagi Manipur ki boundary sing da any place ta etek torok pada, ada pada lagi masih yung may kita kai no bari ba waban nang ya ba. Masih warga di, aiki area sida, aiki boundary sida, kadai da kari suai, kari aku na. Section thawal la khot la hu de haidana khandana sakri khanda konba mantri sing MLA sing sarkar pari ba phamjaw pari ba sing opali adum haijage center gi niang makha da hingim ne hingaga center da achoi ba kaino haidana phonga haiba ngam da ba ai khoi gi MLA mantri sing sa masi choi ba punang sai du moi da tekcha ko hani moi na ne ai phong na haijage Sel gi demand ga mari lenena sakhang daba singna phakiba miyoi ama hatlaga hundok lamle NH 102 lambi thingduna miyamna khongjang changsinkhre laikhidraba miyoi adu khangabok awang laikai dagi TH ibom cha chahi humpumanga apokpa laikhidraba amusana sastri kawi hana settlement department ki AS amasung SO oirambadagi haujikna KIM Educational Society khangabok ki founder oiduna school chalaiduna leireba social worker amani hairi pau asina hai laikhidraba miyoi asi thasi ki tarani panda amubu machugi tata safari amada tongduna lakpa sakhang daba sing aduna khangabok kaithel da leiba chagi hotel amadagi ayuk ki pung tare lom tarakpada sel gi demand amaga mari lenena phaduna pukhibani hairi adubu miyoi asi ngarang numidang pung tare lom tarakpa matamda asiba hakjang oina singjamai police station gi manung chana judging mamang laikai da leiba MS Mahalakshmi gas agency gi mayoknabada NH 102 gi mamang thangba lisang hiden gi mapanda taduna lerambani thodok adubu yaningdaba amadi pendaba phongdokladuna ngasi laikidraba miyoi adugi khul khangabok ki miyamna National Highway 102 thingjinduna khongjing junction ki bagaloina mihat asiga mari lenena GAC amasu semkhre warep mari lauki bagaloina warep singasi yauba memorandum amasu DGP Manipur DC Thawal amasung SP Thawal da bishin ki laikidrabagi loinabi thokchom ongbi kimna mahaki mapuroibabu pharaba matung phubi cheibibagi makhol telephone gi khuthangda tahanduna sel gi demand tawrakhiba laiki hairaduna mihat asigi achumba wayel phanghanbiu haina taksinki Sometimes when I want lap on the long I do something like this. Oh, it's generally calling high neighbor. I think around now to Mitarani moved the way Castillo Tom. Nani line with the was poor, I want to tell and jump to the ponto. I want to pass the yard. Sarah Tobino Sar. I see the long call. I knew part of me can talk the man and not able to call and high. Pura boy na iwan na photo mo na man to no ka kana to no man adu ki sel ki magta ai no pa to pi na se awa ju to la wa ba isa lai bai bo lai jo ju na to pi wa ba ai wo se boy sel pi lai pi na ju lai de bo ai
cái khai kia với mà tụi nó mà mồi phù đấy nguồn đó nâng nó qua xi bác sang lâu lâu qua được mà xây nguồn Hillslight Charitable Hospital and Research Center da bom thamjilamba thawong yaning di hajuna wakar mifam chathakre senkhai thumkhai ga mari lena ba man mamong dangarang nungthil pung ahum lom taba duwai da thangaiban sinam laikai da leiba Hillslight Charitable Hospital and Research Center da hand grenade ama thamjilamba thawong bu akan mamong da yaning da phongdorakli ngasi Charitable Hospital asiki campus ta phamba wakar mifam aduda hospital da bom langsin ba yaning de miyoibagi punsi kallu haibana chingba thaba banner sing paikhi Wakan mifama do the Saruk Yaki Hillslight Charitable Hospital and Research Center asigi Superintendent R.K. Joymati Nahai demand amagi damag analayang sangasida hekta bom lamsin thamjin namba thawong asi aranmani Hillslight Charitable Hospital and Research Center asi analayang da mamal khwadigi hongba hospital amani hospital ase yamna transparent oina thabak tawduna lagli adubo maram chadaba mawongda senpham ama tanduna mitop ka lan thengnari ngai cherekta aikoi masel amana amada landabagi mawongda chatharakli bathong ase nungnang phawi haibo wafam phongdoki wakan mi famadu da thamai bangi akoi bida leiba maira paibi amadi ning themcha karongi maira paibi ima ibel singna saruk yaki kainoma moina apama pot ama haire harga bomi da thambai je phagi na teba akhoi na ngasi bong tawrei sidai da Manipur da laiba private hospital mayam sida Hillside mu khongba hospital je karamba mafam da legi amta thibi roba adagi paisa ji yaudre hadi koi free of cost ta tawni leidre hadi araiba puthoga tawgi ba ngaktani adu singba mayam ji khalaga ai gi sida laiba ana bagi oro amagi oro ngasi bong da koi hospital da tawda ngasai paisa gi oina di thudokpa ai complain leira moidraina khanjai everything akoi da tawsi loina transparent ngatane ba adu sidai ja ngasai reasonable oiba mawong da piu natraga si haira di phaba adu sunatana hekta bom thamge natraga paisa nupa laga supiyo jibu paisa jibu hekta piba yabra ba akoi gi ana eki buwa so yam wa ngi tanja sida akoi mi gi atopa lan tawdin akoi sa han thengna ba tare ba tingang ama yuba se lokthoktradi nai sadra mitri phau tingang ji thokpa ngambro adu huji akoi de akoi khunai da chathare sidi akoi isagi jati sina isada foreign body sina pathogen oiraga akoi bu loina infect horaga akoi gi hose hat pe phiam da laireba sigi posima ya janingde adu dagi yumlakta natraga hospital da bom thamba haibase angang singsina khalli basibu kaino ba moi jibu phajana gai tobidrabra natraga ai gyan ta de kihan khangalaga tawni hena chathara gadi sidi akoi di ya ba songa moiba Manipur da thokliba lan ase atuba matam loishelu khulngak pasing phaba yaroi combing operation tawbi yaroi khulngak pasing khutlai phagat pa yaroi Manipur dagi central forcing laktho u aikoi gi iramdam aikoi isana ngakani haina Bisnupur AC gi manung chana leiriba Nachau bazar da Nachau apun mamaira paibilob Nachau NAMPL na sinduna ngasi wakat mifam chathakre wakan mifam da saruk yakibi ima amana phongdokibada central lengak na indigenous people singbu muthatnaba tawrakli bu thausil thorang sing ase yaba ngamloi center lengak na kuki narco terrorist singbu sagotliba ase khudak lepiu leptuna illegal immigrant sing masa masagi maramda halan khigadabani loinana iramdam asibu kanbada saruk yaroidaba MLA minister sing atuba matamda pham thadokadabani haiki wakan mifam da kholau kaya sulauki Yelhomi Puruk Sing Sibo Mutat Indiana Tawray but Tausil say, I could show Yaning de Masimakoi, could the lip with the Vanessimakoi. Aduga India Sibukanlu Purup Nine of Taidopagi Tawongama, Makoi is a Teddy Heba, narco terrorist was Hogat or in Icon Uzabama, Asimazo, narco terrorist sing Mutat do I quite Pam Heba. Aduga, Mapanagi Sanglapa, Uki terrorist sings here. Maray bakta halangiba magi kadai dano magi leiphamdu halangiba aduga khoi hanigi yelhomi singsi khaktai khoi lemina hobo de khoi pame aduga NRC se athuba matam da sanaraga masina khara tang ta gadra haibagi khoi thajaba lei haibadi mafam marang khangdana amadagi amadi pakchang da sangak pasina maram oraga khoi NRC si thuna sana haninge Mitay na ST lista chalhanabagi matang da haujik chathariba parliament ki mifamda Manipur dagi MP anina pukhat kadabani haina scheduled tribe demand committee Manipur gi magai digi takselakli ngasi Mitay election scheduled tribe demand committee Manipur salai kanmelo mayai loisangna punna khutsamnaraga protection of land and indigenous people of Manipur hai bahiramda awang segmai community hall da miyami mifamam pangthoki tawramada mahagi warol piraduna STDCM gi joint secretary Brizakeshwar na makha taraduna hai schedule caste sing gi oina masagi phangpham thok pahak sing phanglabasu lam kanbagi protection di yaude
thak manaba khunai ama sembada miyam punna khutsamnaraga chatminasi haibagi pandamda ngasigi mifam asi pangthokpani amaromda mitei maitei na schedule tribe ole haibaga madugi khudong chaba khudak te hekta phangada banate scheduled area amadi tribal population haina langthok nabagi damakta article 244(1) gi makha process tawu mathau tai scheduled area and tribal area 244(a) 244(1) gi makhada process lorba matungda 5th schedule gi provision phangnaba 5th schedule gi manung changadabani 5th schedule gi para 5(2) gi manung channa lauthokraba schedule caste ki area sengi protection kaya amalai haiki schedule caste di beneficiary myam yawaragasu lam kanbai protection ji yawde na akhoi ngasi jo hanna hajari aduga lam kanbai protection ja sida punna yawminaraga akhoi thak nganaba lamdam ama sembada schedule tribe ama oiraga akhoi indigenous community ne haibagi kholau do pulop lawminase haibagi pandam dang si meeting ji phangdu jam elected mp singsina parliament le ngai da lan lotion masida akhoi gi maitai gi oiraba only demand schedule tribe demand ja CM fulfill to hon bigadam ne parliament de law bigadam Group Captain Oriba Manipur dagi Wangkem Suresh Pu Telangana gi Secunderabad laiba College of Defence Management da lemjaningai Oriba Higher Defence Management course kidama khalakre course asigidamak state asagi mahakna ahanbu oina khalakpani haire Wangkem Suresh Singh Imphal East District ki manung chanba kakwa lamdai bungdagi laikidraba W Porobi amadi Wangkem Ongbi Memton Devi ani gi machanupa oibaga loinena Colonel Wangkem Sumurjit Singh gi manau nupani Senex School Imphal gi kunsuba batch ki mahairoi ama oibaga loinena mahaki chahi kun helaba service manungda India gi mapan yauna tongan ba terrain amadi airfield kaya dagi pilot ama oina mathau pangthokre loinena tongan professional courses kaya loishinduna instructor oina training establishment kaya da mathau tawrambaga loinena flying squadron supervisor oina suthau puram ki hari Loan Thinkraba Sorepagi Anti Drug Task Force na mayai kabani sagi mayokta leptana changshilakpa khongjang gi manung chana sangayum pamdagi nisa chaba sing amadi yonba singdagi phaгаtlakpa heroin number 4 amadi tablet na chingba potlam sing ngasi mai thaduna manghan khre phagalaba drug sing adu Thobal district ki mafam amada paumi singi mamangda puthokuna mai tharaba matung Sorepagi machin chatpa amana phangdorakpada tangdu laita draba lamdam masida drug na achauba chaitheng ama amuk piduna lakli Mayai kabani sana aikoi ki tungi yumbirel icha inau singi punsibu lamakhangda pikhamna hali mayai kabamioi bagi punsi kayabu manghaliba heroin number 4 asibu aikoi gi lamdam masidagi maru phangna muthatuna haurakliba ichil inau singi punsibu kalhauna bagi pandamda Sorepagi anti drug task force na lepalaitana drive kaya chathaduna nisa laloliba mioi kaya phagatuna mioi kaya anawa punsi marelamada lakhalakre hari Nakalamaromda chatharakliba nisa thingbagi drive asigi sarukamo oina ngasisu sangayumpham nisagi potlam kaya phagatlakhi loinana Imphal gi North AOC dagi mayai kaba nisagi potlam sing sizinaramba nupa 12 nupi 3 punna mioi 13 su phagatlakre hari kunai asibu mangnaba amadi naha kaya gi punsibu hamchatnaba punsi marel ama ohelakliba mayai kaba nisabu laloliba amadi sizinariba singda makhatana sodepana warning tawdana ahakpa cherak piragani lopasigi machin chatpa aduna makhatana phongdoki Haurakliba nahasingbu Indian Armed Force ta changhannaba pukning thawgatpa oina Indian Army na Bishnupur district ki Moirangda leiba St Xavier's School da weapon display ki thoram pangthokre Red Shield Division gi mitni makhada pangthokiba thoram aduda Kendriya Vidyalaya yauna school kayada ki NCC cadet mahairoi amasung maikai adomgi miyamna saruk yakhiba galoinena Indian Armed Force ta thabak changnaba amadi army na seasonary patongan makhalgi khutchu kulai sing yenghanki Electro fishing ban and fishing ban in Loktak Lake haiba thimda nongmagi oiba community outreach program ama Morning Star Association Khunjem Laikai Thanga amadi Manipur Lengaki Fishery Department na punna sinduna ngasi Chinglat Community Hall da Thanga Khunjem Laikai da pangthokre thoramadu da Manipur da hojik thokliba irang asida ahing nungthil
tumba chaba changna khul ngakpada thodang loriba thangagi tongan tongan balai kai singdagi khankatlaba ima singda nat ki lengyan yanduna ikai khomna bu utki makhata na importance of the Loktak Lake in the economic development of Manipur haiba thimda Morning Star Association khunjem lekai thangana sinuna pangthokiba essay competition da makuk mathang taraba mahiroi singda mana mathum yenthoki bagaloina mahiroi kharada consolation manapi ki Tauram adugi matangda Fishery Department ki Director Hisnam Balkrishna na phongdokibada electrofishing asi law na thingi method asi season aduna nga phabasing police na pharabasu karamba act pangani khangdabana hekta thadoki Makoi asi Manipur Fisheries Act 1988 ki makhada tha ahum jail da thambagaloina fine oina lupalising manga thihan biyai haibasi kauthok nei maramaduna electrofishing tawragumsi amadi nga macha oringaida phadok lagumsi nga macha ka hena phadok pana charoklaga phana balaitaduna ngami sing hing bada warakani haibasi miyamda khanghanaba thoram asi pangthokpani haiki electrofishing ban haibasi kiji amaru oba mani maramdi Loktak peripheries da nungdang matamda loan mi udrinai da sai illegal romongda ayni adu romongda electric shock to kan nga power masina pangzari je koi Loktak sohli World Environment Day ga mari lenina khundrak pamda leiba Naurem Bidahari College ki Department of Mass Communication amasung college asigi internal quality assurance cell na Manipur Photography Club ka punna sinna ngasi state level photography contest ama pangthokre A clean planet is a green planet haiba theme da pangthokiba photography contest atuda tongan tongan ba college amasung university singdagi lakpa mahiroi nifurom na sarugyaki contest asigi matang Naurem Bidahari College ki principal in charge Dr. Irom Kunjabati na hai Haurok liba naha singda photography haidiba art form asi ningthina khanghanaba pandamda changdam namba asi pangthokpani World Environment Day ga mari lenina college asigi Department of Mass Communication amasung internal quality assurance cell na Manipur Photography Club ka khutsamnaraga mai pak na pangthokpa ngamba asimak chawna mai pak pa amani haiki Asigumba state level photography contest asigi maruiba thimdi haureiba angang sing asida photo nambagi asigumba heiba yamna chawkhathanba mangjin thanba asi pami aduga loinana mass communication department hangjaduna college asigi hoigi sigumba photo exhibition ama tawdana adagi photography tawdana tawbasisu aina yamna thagatli aduga ngasigi asigumba photography contest observation to World Environment Day 2024 sida Department of Mass Communication amasung IQSC Naurem Bidahari College koigi Manipur Photography Club Mami Taibang Tom TV Lamlai 360 Silhenba Boarding Cum Coaching Center Pangai Bazar sina sinbiduna asigumba ekhoigi college asibu asigumba photography gi competition si tawdana awang bathakta akhoigi Manipur da masak takpi bagi damakta su hainingai leitana thagatsari Mipum khudingmakna thamoi sengna thabak tawrabadi hiram khudingmakta mangjil thaba ngamgani haina PWD Minister Govindas Konthojamna phongdokre ngasi chingmirong de leiba classic grand da pangthokiba Rotary Club of Polo City Imphal gi taramanga suba board of director 2024-25 khanbagi thoram gamari lenena wafum asi Minister Govindas Konthojamna phongdokibani Rotary Club of Polo City Imphal gi 2024-25 ki thawpuna ba president oina ilangbam Soviet secretary da sanglakpam Pressio J Sharma amadi atai board of directors sing sukhan ki Minister Govindas Konthojamna makha tarduna manamba khunai amagi damak aikhoi kathok mathau tai Rotary Club of Polo City na Chiraba tanfam kudingda miyamgi awabada mateng pangliba asi yamna singthaningai amani matam chana mathau tarak matamda mateng pangbiba asi miyoibagi mateng tawbada yamna maru oiba amani miyamgi thabak tawbada chungsinnaba amana amagi mateng pangminnaba asi yamna maru oi isa khaktagi khanbagi wakhalon thadoklaga kathokpaga amaga loinana thabak tawraba matamda aduda chawkhatpa manaba khunai ama haibadu purakpa ngamgani haiki service above self haibasi Asika ekoi thamoi da singna lainaragadi I think we can push forward in all aspects khara ekoi sacrifice da wasina achokwa akoi da achokwa mateng anga darkar ta meyo singa apibo oigani adu targa da koi manaba koina kanna launari ba koi manaba kunai hindi launari ba adu koi manaba kunai boro ba ha se koina contribute kari ma khara dor kan khakda manaba kunai se boro ko ngam ne kalle
Thoram aduga mari lenna president toina khalaba ilangbam Soviet na phongdokibada nauna khalaba board of directors singna mamang dagi tarok liba thabak sing asigi mathakta anawba khongthang singsu paikhatuna miyamgi mateng pangna ba thabak tawminagani thamoi sengna leita laira singi mateng pangminaduna manaba khunai ama semna bahonagani Rotary Club of Polo City Imphal na education amasung health sector da miyamgi angama mateng pangduna lagli masida natana masana masabu thabak pijanaba wakhalonda Miyoi kayagi tongan skill development program sing su pakhat pakalonya na differently abled persons sing oina su humanity service sing Rotary Club of Polo City na piduna lakli haki. Over the past 15 years, Rotary Imphal has strived to uphold the core value of Rotary International: service above self, fellowship, diversity, integrity, and leadership. Our project have touched many lives, from providing educational support and healthcare services to promoting environment, sustainability, and vocational training. This milestone is not just a celebration of our past precedents that has been achieved, but also a reminder of our continuous journey ahead. Kangleipak kanbalub KKL hari balub asi kanagumba lanai miyoi luploi natraga pautak loi amatana masagi oizaba phangnaba hotnaba khulai oina sizinaba yagadaba loop natti haina loop asigi secretary general luwangcha yu ngamkhai ngakpana ngasi thokpa chirol amana hari masagi lanai oiba wakhalon amadi loop ki wakhalon gi wangmada loop khanghandana thabak thoram toramba loop loi natraga pautak loi kaya loop asiga mari amata lainade loop asigi thabak thoram khudingma KKL gi khankatlaba executive committee na lepa warepta yumpham oigani loop asigi aseng basaktak che amadi chilhaida senkhai thumkhai tawbaga mari leinaroi karigumba atopa loop singna KKL gi loop loi amagi thabak thoram khangningba amadi pendaba wafam kaya leirabasu KKL gi maru oiba miyoi singda pau hana haunabana aikoi masel gi marakta chayet naba kaya dagi ngak thokpa ngamgani India gi saktam kaidanaba hotnabada Manipur gi saktam su kaihandana thamba haiba asisu yamna maru oi apunba India gi saktam da singnarakpada Indian singda fauriba nungaitaba atugumna Manipur gi apunba gi saktam da singnarakpada kanglaicha khudingmakta saruk chama hena nungaitaba fawi haina khangkadabani haina chirol aduna makha tarakli Manipur da hojik thokliba kanglup ki irang asigi matangda nongmagi oiba khananenabagi mifam ama tanglai hada Manipur kanbalup TMKL oinamna sinduna usak khangdabai community hall oinamda ngasi pangthokre Thoramadu TMKL Oinam gi Advisory Committee gi President M Malem Nganba, Advisory Committee gi Member Singh G Dhaneshwar Sharma, I Jugeshwar O Bimola, TMKL Oinam gi President M Roma, Oinam Municipal Council gi Chairperson N Sanahal, Oinam Mairapai Bilub gi Secretary CH Anaubina, Amadi Taragi Chaisu Manipur gi Chairperson Khaide Mani, Amadi Indigenous Peoples Forum Manipur gi President Asang Kasarna, Wangangloi Singh Oina Sarugyaki. Tharamadu ga mari lenana TMKL Oinam gi Coordinator Dr. L Baleshwarna Phongdokibada Manipur da hojik thokliba irang asiwaroshin puragnaba miyamna punsilaga kari tausigi haibadu lengakta taksinsi haiki. Sawungbung Sangeet Samaj ki chahi ama chupna chatharakpa Diamond Jubilee Celebration gi sarugama oina Sangeet Nachom haina mingthon bathoram amangasi Sawungbung Community Hall da pangthokre haugiba chahi gi October 10 dagi chatliba chahi asigi October 10 fawba chathagadaba thoram maduda lamlai AC gi MLA gi loinabi KH Tilotama SSS ki President KH Samu MSS ki Secretary gi Sunanda Thokchom, Manipur State Kala Academy gi Yumnam Ibohal Sawungbung Administrative Committee ki Chairperson and Dhaneshwar Khaidem Lokendrajit journalist na sarukyaki. Ngasigi thoramga mari lenana isai jagoi na chingba kaya pangthokhi. Thoramadu Manipur gi ngam khai kaidana bhotna bada asok apan yaukiba laikhidraba thawai singi maphamda ikai khumna bu utpoina minute ani tu minute leptuna ikai khumna bu utki. Thoramadu wa ngangladuna lamlai AC gi MLA gi loinabi KH Tilotama na haikibada Sawungbung Sangeet Samaj asigi loshindriba building asi loshin minarasi lamdam asi ki kala sanskriti bu ikai khumna bada utpaga loinana awang bathakta thangat piu haki Manipur State Kala Academy gi Secretary Sunandana haikibada leibak asda leiriba phajaraba art form sing asi karigumbada sitharakpagum torokpa asi yamna nungaite sitha hanbagi mahutta punna hotna minaduna amuk hana promote tawnaba preserve tawnaba hotna minasi haiki
Khondrakpam Assembly Constituency ki manung chana taret khul mamang laikai dalaiba yum kai gi phibam chadraba CH Pisak Macha gi yum constituency sigi MLA Thokchom Lokeshwar na saduna ngasi sangakre. Khondrakpam Kendra Development Committee amadi laikai adugi club amadi maira paibi singi mateng galoina yum madu saduna ngasi sangakibani. MLA Lokeshwar hojik Manipur gi mapanda laikibana sangabagi tharamadda mahaki loina bina athoi mitunglen oina saruk yaki. Amaromda CH Pisak Machagi Machalupa CH Premananda Masagi Ana Namaram Oraga Hagot Kakat Pangam than the Lekibani Mahaki Ana Laing Su Hojik MLA Gimit Makada Jatari Hari. Nasigi Hui Uriba Yumasi Kai Konajarabona Melena Sabibani Hariba Yumasi the lady Basi Mama Masakak Lajaba do Am the Pibam Zadaba Adu Ying but the Mina Laini Haiba do Bauger, and a people Sokan Gravadumba, Yuma Moiramani. The Loina Hari Bumbuzu, but I'm sang another Leva, the Sumayam Uru the Gi, Awana Tara, it's an iPad, Masito, the Via de Hibamai, Wakalo, Duda, Hari Yumasi, has a given Nasigi, Hui Uriba Yumasi, Kai Konajarabona, Melena, Sabivani, Hariba, Yumasi, the lady Basi, Mama Masakak Lajaba, do Am the people Zadaba, Adu Ying, but the Mina Laini Haiba do. Bauger, and a people Sokan Gravadumba, Yuma Moiramani. The Loina Hari Bumbuzu, but I'm sang another Leva, the Sumayam Uru the Gi, Awana Tara, it's an iPad, Masito, the Via de Hibamai, Wakalo, Duda, Hari Yumasi, has a given. Kairak Teleba Club Singi Apun Body Emo Oriba Kairak United Development Association Kuda Kairak Gram Panchayat Amadi Kairak Apun Mera Paibina Punna Sindana Upambi Kaya Thakre Hariba Tharamasi Tasigi Mangadagi Jatarakiba Upambi Thawagi Tharamgi Manung Janangasi Kairak Awang Salam Amadi Kairak Wabagai Cherau Ching the Pangtokibani Uthabagi Tharamaduda Kairak United Development Association Secretary N Achobana Umang Koktokpana Malem Mahusagi Kal Kairak Liba Asidagi Karada Oriba Sukanaba Kuda Kairakna Haukiba Jahi Karadagi Leptana Upambi Thabagi Tharamasi Forest Department ga punna pangthoktona lakli makata su kaira ki tonga tonga pham singda u thabagi thabak asi chathaki gene haiki ngasi ki tharamatuda Range Forest Office Kakching staff sing kaira wabagai Jila Parishad ki member kaira Gram Panchayat ki pradhan chingba mioi kaya galonena kaira Sanatombi High School da hangba relief camp ki mioi sing su saru yaki hari Environment is social labor, see in Kanda, Koikaki labor, United Development Association Kudana, Say Kudingi, the Kalpa Lumaba, Mutabri Programado, a sing a Simaksu, Nikoi, Perak, Awang Salam, Tabalambi Dagina, Perak Yausing, Ye Kariba, Lambiasi, Puna, and Kawi Tabasi, Manipur Cherap Loisang Sana Konung Amasung Bizia Garod Loisang na Sinunangasi Indian climate activist Lucy Priya Kangujambu Ikai Komnaba Utuna Pukning Tawal Kre Cherap ki Pamnaiba Singjamay Mayang Bamlaikai Deleba Pukramba Jingtham Prem Kumargi Yumda Pangtokiba Achamba Tharamda Lucy Priya Kangujambu Ikai Komnaba Ut Pagalonina Sakang Jesu Kusinaki Tinjang Kajang Dabu Kunai Amagi Pandamda Narayana Hospital Guwahati Lining Thau Sangsang Ningthau Seva Committee Ningombam Amadi Langol View Hospital and Research Institute Private Limited na punna sinunangasi Imphal West District ki Ningombam Junior High School da free health checkup camp pangtokre School asigi mahiroi sing yaw na miyoi jahum room ki health checkup Tauduna pangtoki health camp atuda saruk yarduna Ningombam Junior High School gi headmaster ahan them ko pe na phongdoki bada tinjang kaijang dabu kunai amagi damak maruoina imung manungi phibam cha dabana maram oiraga ana laing gi khudong cha da mayum nariba miyoi sing amade mahiroi sing gi damak yengduna ngasigi free health checkup camp asi pangtokpani health camp mahiroi humdrarom henbagi blood group test su tokhi maruoina ngasigi free health camp asida blood group testing sugar thyroid amadi lipid profile test ki khudong chaba sing su miyam da phanghan ki Integrated Global University na tongan bahiramda kathok bagalona miyam gi damak khotnari basingda Leadership Award amadi Honorary Doctorate Award 2024 piduna ikai khumna bu utpada Manipur dagi Institute of Rural Education IRE Wangjing gi principal Dr. Rajiv Kumar
Narengbam yaure. Award sing asi tha sigi tang kunmapan thang janumita Deen Dayal Upadhyaya Foundation amadi Global Chamber of Commerce, Industry and Agriculture New Delhi na punna kutsamnana sinduna Radisson Blue Dwarkada pangthokiba University asigi mari suba convocation amadi award lanthokpagi thoramda khutsinakibani Narengbam Rajiv Kumar na oja ama oina mahiroi kaya bulam jinglap taktuna laikai amadi lamdam asigi miyamgi yaifana bathabak thoram pangthokibata natana art and culture gi lamdasu thodang kaya laukiba misakamani Yaibirel communication amadi iramdam khorjai apun balupna punna sinduna Bangla amasung maitei mayekta iba maibam nabakishore gi apun bawari macha sing haina mingthonba sereng larik amangasi Manipur Press Club ki lokta khol da hauna bimatung ina phongkhre Larik Pong Bagi Thoramadu da Manipuri Sahitya Parishad ki Hanagi President Professor Nomaithem Tombi, Manipur Dramatic Union ki Director Loitongbam Brajamohan, Sahitya Academy Awardee Yumlembam Ibomcha, School of Humanities, Manipur University ki Hanagi Dean, Professor Nahakwam Aruna, Sahitya Academy Awardee Khetri Bira, Sahitya Academy Awardee Makonmani Mongsaba na Maru Eba, Mithunglen Singh onya sarugaki. Manipur Chess Association में MCA की मिटिया मखादा Juvenile Club Sagol Bantera Sapam Lerek Nasinuna Club Asigi Hall the Chathariba Taruk Lak Suba Kuraizam Ramayana Shastri Memorial State Level Chess Tournament Lisingani Kunmari Ngasiloshin Kre Chess Tournament Asigi Open Category Goina Habam Somokantana Point Taret Kahloina Buchols Dana Score Nifunitoi Fangduna Winner Oiki Category Asigi Yambem Dana Birna Point Taret Ka Loina Buchols Dana Score Nifu Dasmik Manga Fanglaga, Ahan runner up Taki Bagalona, Hygruzam Jakina, point Taruk Kalonina, Buchols Dana, score Nifunitoi, Dasmik Manga Fang Bagamlaga, Anisuba runner up Taki, Chahit Taramatoi Maka, Nupama Chagida, Lemba Saugrizam, Mangal Ilangbam Amadi, Yangamba Yumnamna, Matang Sidna Ahanba Anisuba Amadi Ahom Subataki, Chahitara Mari Makha Nupa Machagida, Dayananda Todam, Williamba Moirang Tem Amadi, Kuman Einstein Maibam Amasung, Pritchard Ilangbam na matang sitna ahanba anisuba amadi ahom subataki chahitara mari makha nupi machagi oina Nadia Saugrizam amadi RK Chitralekha anina matang sitna ahanba amadi anisuba taki bagalona veteran gi chahi hompu mathakidana Purit Sangbam Roger Soiba Motilala amadi maibam Dorendrona ahanba anisuba amadi ahom suba mafam taki bani Kuraizam Ramayana Shastri Memorial Trust ki Sentang Makhada Thasi Kuntaruk tagi hauduna Chatharliba Chess Tournament sta Imphal West amadi Imphal East tagi lakpa tongan ba chahi Kanglup ki apunba chess sanaroi humpumari na saruk yakhi Makong mathang takraba sanaroi singda selgi mana trophy galonina certificate sing konsiduna pukning thawatki ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯖꯩꯁꯦ ꯃꯊꯪꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯐꯥꯎꯖꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯃ ꯗꯤꯜꯂꯤꯗ ꯑꯃ ꯁꯔꯨꯛ ꯌꯥꯖꯧꯔꯦ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯁꯔꯨꯛ ꯌꯥꯖꯧꯔꯦ ꯗꯤꯜꯂꯤꯗ ꯐꯥꯁ ꯇꯥꯔꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯔꯦꯇꯤꯡ ꯕꯤꯂꯣ 1600ꯇ ꯑꯗꯩꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤꯗ ꯗꯤꯜꯂꯤꯗ ꯁꯥꯟꯅꯧꯕꯗꯅ 7 ꯇꯥꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯁꯥꯝ ꯐꯟꯗ ꯑꯣꯖꯥ ꯑꯣꯏꯔ ꯂꯩꯖꯔꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯤꯗꯁꯨ ꯊꯥꯗꯕꯁꯨ ꯉꯝꯗꯦ ꯑꯣꯖꯥ ꯑꯣꯏꯔꯨꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯣꯔꯅꯥꯃꯦꯟ ꯌꯥꯝ ꯇꯧꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ Mai Kangkutna Sinba Ahanba Kakching Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament Lisingani Kunmari ke final da Yai School Kendra na Oinam Kendra Bumaithi Piduna Tournament Asigi Mapu Oibangam Kre Ngasi Sanaki ba final match adugi Ahanba half the Oinam Kendra na Panjan Mapan Lobangam Ki Yai School Kendra na Nipan Lobangam Ki Anisuba half the Oinam Kendra na Nipan Yai School Kendra na Tarani Toy Lauduna Punna Panjal Kuntara Tereta Oinam Kendra bu Maithi Pikibani tournament asigi best player Oinam Kendra gi A Open Nataki best check paina Yai School Kendra gi RK Jilasana amadi Oinam Kendra gi A Open ani Nataki best Lamthana Yai School ACG A Rabi Nataki District Sports Association DSA Kakching Nasinuna Thasigi Mangadi Hauduna Kakching DSA ground the Chathariba Kunma Thoirak Suba KSH Lehau Devi Memorial Super Division Football League Lisingani Kunmari gi ngasi sanaki bada KMSWC Kairak amadi JA Kakching team mai pakre
टीम निपाना सरुक यारगा चथरिबा सुपर डिवीजन लीग असिगी अहानबा ग्राउंड कुनिथोय सुपर लीग सनाखिबदा KMSWC कैरकना SAO कक्चिंग बो पांजल अनि अमदा माइथिबा पीखे मैच अतुदा माइ पाख्रबा KMSWC टीम माइगैदगी चनखिबा पांजल अनि अदु बोयचाना चनखिबनी लोयना अनि सुपर ग्राउंड गी 13 सुपर लीग मैच तना JA कक्चिंगना AKSA कक्चिंग खुनौबो पांजल मरी सेनुदा माइथिबा पीखी JA टीम माइकैदगी चनखिबा माइ पाकपगी पांजल मरी अदु N रंजना पांजल अनि KSS श्यामशन अमदी N बैचुंगना पांजल अममम चनबा ngamखी बांग्लादेश की सिलहेट मणिपुरी कांग एसोसिएशन सिंधुना जून 13 के चथरकिबा अनिसुबा इसका कप कांग टूर्नामेंट लिसिंगनी कुनमरीदा नया बाजार नुपी कांगखुतना नुपीगी अदुगा हमोम खुल महादेव कांगखुतना नुपागी विनर ओइख्रे ngarang नया बाजार की मानतोप पांगथोकिबा टूर्नामेंट सिगी फाइनल मैच ता नया बाजार की नुपी कांगखुतना सिबगंज लाइडेंबी कांगखुटपो माइथिबा पीदुना विनर ओइकिबनी अदुगा नुपागीदना हमोम खुल महादेव कांगखुतना नया बाजार की नुपा कांगखुटपो माइथिबा पीदुना विनर ओइकिबनी टूर्नामेंट असिदा नुपा अमसुंग नुपीगी पुन्ना कांगखुट मापन सरुक याकी लोशिनबगी थरमदुदा सिलहेट मणिपुरी कांग एसोसिएशन की प्रेसिडेंट युमनाम निरुपेंद्र अमसुंग सिलहेट कॉर्पोरेशन की वार्ड काउंसिलर हुमायून कबीर शुहिन नुपी काउंसिलर शर्मिन अख्तर रुमीसु सरुक याकी बगलोनिना मकोक मथंग ताख्रबा कांगखुट सिंगदा मना मथुम येंथोकी West Indies amasung United States anina punna host oiduna chatharakiba T20 World Cup 2024 gi mapu India na oiba ngamkhrei ngarang Kensington Oval Barbados Stadium da sanakiba final match aduda India na South Africa bu run tareta maithiba pituna title laukibani Virat Kohli gi singthaningai amasung pukning chingchiningai oiba run 103 na India bu over kunda wicket taret turaga run chamaga 103 lauki मधुगी पाउखुमदा साउथ अफ्रीका ना ओवर कुंदा विकेट निपान तुरगा रन चामगा हुंफुमापनदगी हेन लौबा ngamdabadagi मैच असु इंडिया ना रन तरेता थोइदुना टाइटल लौखी लिसिंगनी तरेता टूर्नामेंट असि हौदोकपदा इंडिया ना महेंद्र सिंह धोनी की कैप्टनसी मखादा पाकिस्तान बु माइथि बेपीदुना टाइटल लौबा ngamखी लोनेना कैप्टन रोहित शर्मा की मखादा हंतकी माइ पाकपा असिगा थारगा इंडिया ना टाइटल लौबा अनिरक सुबनी अमरोमदा ngaranggi माइ पाकपा असिगी मतुंग इंडिया की ममिंग लेरबा बैट्समैन विराट कोहली T20 इंटरनेशनल दगी पोथारगनी हाइना मियामदा लाउथोकी अरोइबदा मरोइबा पाउसिंग अमुका हना बिजरे यूनियन होम मिनिस्टर मणिपुर लाक्तुना तोंगान तोंगान थौरांग पाइखतपा यावना शांतिगी वारी सारगनी हाइना गवर्नर अनुसुया उइक्रेन फोंदोखी चीफ मिनिस्टर सिंदोपगी वाफम लेते सोशल मीडिया सिंगदा मदि मियामना लाना संदोकपनि हाइना मिनिस्टर डॉक्टर सापम रंजना सेंदोरकली लान लोइद्रिंगे मनुंगदा चीफ मिनिस्टर सिनबे यारोय सिनगे हारबसु खुलंगा इबसिंगे अयाब लौरगा सिनबियु हाइ MLA masing yamna laiba BJP na Lok Sabha ki seat animak tamai thiba nangliba asina ngallingai da Chief Minister N Biren moral ground da pham thadok pa yarabani haina India block Manipur gi maigai gi fongdorakli Season ba hauba ko ijiba yot ki thong ama mayai chabuk ta tek tharak pati ki truck ising da tasen kre thiba khangdana lairaki ba driver asiba hakchang oina phangre Amasung Manipur ki district ani da orange alert lauthoki bagalonina lakliba numit mangani asida Manipur da akan mamong da nong churaba yai haina Meteorological Center Imphal na thangalagli
Matang asta bulletin asi loishinjare Manipur miyam gi punsida khwaidagi henna maru oiba state asigi lebak asigi amadi malem gi oiba e paw singi damak SKTV news pumit yeng taduna lebiu madugi damak Google Play Store da changbiduna SKTV Manipur gi app download tobiu amadi sel amata tingdana SKTV gi news amadi atai channel sing yengbiu natraga SKTV gi website skyic.in da changbiraga website asimakta da our OTT haiba option da click tobiraga yeng tabiu amadi aikogi social media handle sing da join tobiduna khudaki oiba e paw sing lobiu pumna pukurum jari.